ꯃꯁꯤꯒꯤ ꯇꯣꯄꯤꯛꯇ ꯑꯩꯅ ꯄꯨꯁꯤꯟꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯃꯦꯟꯗ ꯊꯥꯕꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯍꯥꯏꯗꯤ ꯂꯩꯀꯥꯏꯗ ꯇꯧꯕ ꯌꯥꯕ ꯕꯤꯖꯤꯅꯦꯁ ꯃꯈꯜ ꯈꯔ ꯊꯝꯕꯤꯔꯛꯎ ꯇꯥꯛꯄꯤꯔꯛꯎ ꯍꯥꯏꯕꯗꯒꯤ ꯑꯩꯅ ꯊꯝꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯉꯁꯤꯒꯤ ꯇꯣꯄꯤꯛꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯗ ꯑꯗꯨꯅ ꯕꯤꯖꯤꯅꯦꯁ ꯃꯈꯜ 10 ꯍꯦꯟꯅ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯩꯅ 10 ꯈꯛꯇꯪ ꯈꯟꯖꯔꯒ ꯑꯗꯨꯝ 10ꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯑꯗꯨꯝ ꯊꯝꯖꯒꯦ ꯑꯗꯣ ꯕꯤꯖꯤꯅꯦꯁꯁꯦ ꯇꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯗꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯥꯟꯅ ꯇꯧꯅꯕꯁꯦ ꯍꯥꯟꯅ ꯁꯦꯝ ꯁꯥꯕꯤꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯣꯝ ꯏꯪꯈꯣꯜ ꯑꯃ ꯂꯩꯔꯒ ꯄꯣꯠ ꯑꯃ ꯊꯥꯗꯣꯔꯦꯅ ꯍꯦꯛꯇ ꯊꯥꯖꯟꯗꯦꯗꯅ ꯅꯥꯄꯤ ꯃꯔꯛꯇ ꯇꯧꯊꯣꯛꯑꯒ ꯅꯥꯄꯤ ꯐꯣꯏꯗꯣꯛꯑꯒ ꯍꯥꯏꯕꯗꯤ ꯁꯦꯝ ꯁꯥꯗꯅ ꯊꯝꯃꯤꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯗꯣꯝꯗꯁꯨ ꯄꯤꯛꯄ ꯑꯣꯏꯒꯦꯔꯥ ꯆꯥꯎꯒꯦꯔꯥ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃꯒꯤ ꯋꯥꯈꯜ ꯆꯦꯜꯂꯒꯗꯤꯀꯣ ꯑꯗꯨꯝ ꯇꯧꯕ ꯉꯝꯒꯅꯦꯕ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯆꯧꯕ ꯀꯝꯄꯅꯤ ꯑꯆꯧ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯈꯨꯗꯛꯇ ꯍꯦꯛꯇ ꯆꯥꯎꯅ ꯍꯦꯛꯇ ꯇꯧꯔꯛꯄ ꯅꯠꯇꯦ ꯂꯨꯄꯥ ꯀꯔꯣꯔ ꯊꯥꯗꯔꯒ ꯍꯦꯛꯇ ꯇꯧꯔꯛꯄ ꯅꯠꯇꯦꯕ ꯕꯤꯜꯗꯤꯡ ꯍꯦꯛꯇ ꯁꯥꯔꯒ ꯍꯦꯛꯇ ꯇꯧꯔꯛꯄ ꯅꯠꯇꯦꯕ ꯔꯨꯝ ꯑꯃꯠꯇꯗꯒꯤ ꯂꯣꯏꯅꯃꯛ ꯍꯧꯗꯣꯔꯛꯑꯒ ꯇꯧꯔꯛꯄ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯖꯤꯔꯣ ꯏꯟꯚꯦꯁꯃꯦꯟꯗꯒꯤ ꯃꯤꯅꯤꯃꯝ ꯏꯟꯚꯦꯁꯃꯦꯟꯗꯒꯤ ꯉꯥꯛꯇ ꯁꯟꯗꯣꯔꯛꯄ ꯉꯥꯛꯇꯅꯦꯕ ꯇꯞꯅ ꯑꯗꯨ ꯇꯧꯕꯇꯕꯨ ꯍꯣꯠꯅꯕ ꯀꯟꯕ ꯏꯁꯥꯅ ꯏꯁꯥꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯂꯦꯟꯕꯅꯦ ꯍꯥꯏꯅ ꯈꯟꯗꯕ ꯃꯇꯝ ꯑꯗꯨ ꯂꯦꯟꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯂꯣꯏꯒꯗꯧ ꯉꯥꯛꯇꯅꯦ ꯑꯗꯣꯝꯅ ꯃꯇꯝ ꯂꯦꯟꯕꯅꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨꯕ ꯑꯩ ꯕꯤꯖꯤꯅꯦꯁ ꯋꯨꯃꯦꯟ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯨꯗ ꯈꯟꯕꯤꯔꯒ ꯊꯕꯛꯇꯣ ꯇꯧꯕ ꯍꯧꯔꯛꯑꯣꯕ ꯄꯤꯛꯁꯅꯨ ꯑꯄꯤꯛꯄ ꯑꯆꯧꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯆꯥꯎꯔꯛꯀꯗꯣꯏꯅꯤ ꯑꯄꯤꯛꯄ ꯊꯕꯛꯇꯨꯗꯒꯤꯅꯦꯕ ꯏꯁꯤꯡ ꯃꯔꯤꯛ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛ ꯁꯥꯔꯛꯏꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯅ ꯊꯥꯡꯉꯤꯕ ꯈꯣꯡꯀꯥꯞ ꯑꯃꯗꯣ ꯑꯗꯨꯗꯒꯤ ꯍꯧꯅ ꯇꯞꯅ ꯑꯗꯨꯝ ꯆꯥꯎꯔꯛꯄ ꯍꯥꯏꯗꯣ ꯑꯗꯨꯝ ꯍꯧꯔꯛꯀꯗꯣꯏꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯑꯗꯣꯝꯗ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯣꯝꯒꯤ ꯆꯍꯤ 5-10 ꯃꯅꯨꯡꯗ ꯑꯩꯁꯦ ꯀꯔꯝꯕ ꯁ꯭ꯇꯦꯖꯇ ꯂꯩꯅꯤꯡꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯅ ꯑꯗꯣꯝꯗ ꯊꯃꯣꯏ ꯁꯦꯡꯕ ꯑꯣꯏꯔꯒꯗꯤꯀꯣ ꯑꯗꯣꯝ ꯍꯧꯖꯤꯛꯇ ꯑꯄꯤꯛꯄ ꯇꯧꯕ ꯊꯕꯛꯇ ꯇꯧꯕꯗ ꯑꯗꯣꯝꯗ ꯀꯔꯤꯝꯇ ꯏꯀꯥꯏꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯕ ꯀꯔꯤ ꯇꯧꯕꯒꯤꯁꯨ ꯏꯀꯥꯏꯗꯣꯏꯅꯣ ꯑꯗꯣꯝ ꯃꯤꯌꯥꯝꯅ ꯅꯣꯛꯅꯔꯛꯀꯅꯤ ꯍꯪꯒꯣꯏꯔꯛꯀꯅꯤ ꯅꯠꯇ꯭ꯔꯒ ꯃꯤꯅ ꯅꯣꯛꯅꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯆꯦꯜꯂꯒꯗꯤ ꯑꯗꯣꯝ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯅꯣꯛꯅꯗꯧ ꯂꯩꯔꯕꯅꯤ ꯄꯕ꯭ꯂꯤꯛꯀꯤ ꯃꯆꯤꯟ ꯍꯥꯏꯁꯤꯗꯤ ꯀꯅꯥꯝꯇ ꯃꯦꯟꯕ ꯉꯝꯃꯣꯏꯕ ꯑꯗꯣꯝꯅ ꯆꯔꯥ ꯍꯦꯜꯂꯦꯅ ꯑꯗꯣꯝꯅ ꯑꯗꯨꯝ ꯅꯣꯛꯅꯔꯛꯀꯅꯦꯕ ꯁꯨꯕ ꯆꯥꯕ ꯇꯟꯕ ꯃꯤꯅꯦ ꯍꯥꯏꯅ ꯆꯥꯔꯛꯑꯦꯗꯅ ꯑꯁ ꯃꯍꯥꯛꯇꯤ ꯑꯗꯨꯝ ꯁꯦꯔꯥꯟ ꯇꯨꯔꯥꯟꯅ ꯇꯧꯔꯒ ꯆꯥꯔꯛꯏꯕꯅꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯆꯤꯟ ꯍꯥꯏꯕꯁꯤ ꯃꯦꯟꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏꯕ ꯆꯥꯔꯦ ꯅꯣꯛꯅꯅꯤ ꯆꯥꯗ꯭ꯔꯦ ꯑꯗꯨꯝ ꯅꯣꯛꯅꯔꯛꯀꯅꯦꯕ ꯁꯤꯅ ꯌꯥꯔꯤꯈꯩ ꯍꯣꯏ ꯁꯃꯥꯖꯀꯤ ꯑꯀꯥꯏꯕ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯂꯩꯕꯥꯛ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯌꯦꯠꯄ ꯄꯤꯕꯗꯨꯕꯨꯗꯤ ꯍꯣꯏ ꯑꯗꯨꯗꯤ ꯐꯠꯇꯦ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯗꯣꯝꯒꯤ ꯍꯤꯡꯅꯕ ꯂꯥꯟꯐꯝꯗ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏꯖꯅꯕ ꯑꯩꯈꯣꯏꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯗꯣꯝꯅ ꯈꯣꯡ ꯑꯃ ꯊꯥꯡꯕ ꯃꯇꯝꯗꯗꯤ ꯑꯗꯣꯝꯗ ꯑꯗꯨꯝ ꯌꯦꯜꯂꯛꯀꯅꯤ ꯑꯗꯨꯝ ꯌꯦꯜꯂꯛꯁꯅꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯇꯞꯅ ꯑꯗꯣꯝꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯗꯨꯒꯤ ꯃꯥꯡꯍꯟꯕꯤꯗ꯭ꯔꯒꯀꯣ ꯑꯗꯣꯝꯅ ꯇꯞꯅ ꯑꯗꯨꯝ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅꯕ ꯑꯗꯨꯝ ꯊꯕꯛ ꯇꯧꯔꯛꯄ ꯌꯥꯏꯑꯕ ꯑꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ ꯑꯗꯨ ꯂꯣꯏ ꯐꯥꯎꯕ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯁ꯭ꯀꯤꯞ ꯇꯧꯕꯤꯗꯅ ꯑꯗꯨꯝ ꯃꯨꯟꯅ ꯇꯥꯕꯤꯔꯒꯗꯤ ꯑꯗꯣꯝꯁꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯑꯩꯒꯤ ꯅꯣꯂꯦꯖꯁꯤꯒ ꯑꯗꯣꯝꯒꯤ ꯅꯣꯂꯦꯖ ꯍꯥꯟꯅ ꯈꯔ ꯂꯩꯖꯔꯝꯕꯗꯨꯒ ꯄꯨꯟꯁꯤꯜꯂꯒ ꯑꯗꯨꯝ ꯑꯃ ꯁꯦꯝꯃꯛꯄ ꯌꯥꯏꯑꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯍꯩ ꯑꯆꯥꯔ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯩ ꯑꯆꯥꯔ ꯑꯗꯨꯝ ꯁꯦꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯗꯨꯝ ꯌꯣꯟꯕ ꯌꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯇꯦꯛꯎꯔꯒ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗ ꯇꯦꯛꯎꯔꯒ ꯑꯗꯨꯝ ꯌꯣꯟꯕ ꯌꯥꯏ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡꯗ ꯑꯗꯨꯝ ꯌꯣꯟꯕ ꯌꯥꯏ ꯑꯗꯩꯗꯤ ꯍꯣꯇꯦꯜ ꯐꯝꯃꯒ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯈꯔ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯉꯝꯕ ꯇꯟ ꯆꯥ ꯕꯣꯔꯥ ꯇꯧꯗꯨꯅ ꯑꯗꯨꯝ ꯁꯤꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯩꯗꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯂꯩꯇ꯭ꯔꯒꯁꯨ ꯅꯨꯡꯊꯤꯟꯒꯤ ꯇꯥꯂꯛꯀꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯁꯤꯡꯖꯨ ꯕꯣꯔꯥ ꯌꯣꯟꯕꯁꯨ ꯌꯥꯏ ꯃꯁꯤꯁꯨ ꯑꯗꯨꯝ ꯇꯧꯅꯕ ꯄꯣꯠ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯑꯗꯩꯗꯤ ꯁꯝ ꯀꯛꯑꯒ ꯇꯧꯔꯨꯕꯁꯨ ꯌꯥꯏ ꯑꯗꯨ ꯁꯝ ꯑꯃ ꯀꯛꯄꯗ ꯍꯧꯖꯤꯛꯇꯤ ꯂꯨꯄꯥ ꯀꯌꯥ ꯂꯧꯅꯔꯦ ꯃꯌꯥꯝ ꯑꯃ ꯂꯨꯄꯥ 50 ꯆꯥꯝ ꯆꯅꯤ ꯂꯧꯔꯤꯕꯅꯤ ꯑꯗꯨ ꯁꯝ ꯀꯛꯑꯒ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯩꯗꯤ ꯁꯝ ꯀꯛꯄꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯔꯂꯔ ꯇꯧꯕꯁꯨ ꯌꯥꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗꯤꯌꯦꯡꯉꯣ ꯌꯨꯝꯗ ꯄꯤꯁꯨꯝ ꯐꯣꯏꯔꯦ ꯑꯗꯨ ꯁꯦꯟ ꯐꯪꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯇꯞꯊꯔꯒꯅꯤ ꯈꯪꯗꯦ ꯀꯩꯅꯣꯝ ꯇꯧꯔꯒꯅꯤ ꯈꯪꯗꯦ ꯑꯗꯨꯗꯩꯗ ꯄꯥꯔꯂꯔ ꯃꯆꯥ ꯑꯃ ꯑꯗꯣꯝꯅ ꯍꯩꯔꯒꯗꯤꯀꯣ ꯑꯗꯨꯝ ꯍꯥꯡꯉꯒ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯄꯤꯁꯨꯝꯗꯣ ꯐꯣꯏꯕꯗꯁꯨ ꯑꯗꯨꯝ ꯂꯨꯄꯥ 100-200 ꯑꯗꯨꯝ ꯂꯧꯅꯔꯤꯕꯅꯦꯕ ꯑꯗꯨꯒꯤ ꯕꯖꯥꯔꯒꯤ ꯔꯦꯠꯇꯨꯗꯒꯤ ꯈꯔ ꯇꯥꯍꯜꯂꯒ ꯑꯗꯣꯝꯒꯤ ꯊꯕꯛꯇꯣ ꯀ꯭ꯋꯥꯂꯤꯇꯤꯗꯣ ꯐꯖꯅ ꯂꯩꯍꯜꯂꯒꯗꯤ ꯑꯗꯣꯝꯁꯨ ꯑꯗꯨꯝ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯝ ꯇꯞꯅ ꯑꯗꯣꯝꯗ ꯏꯀꯥꯏꯕ ꯍꯥꯏꯕꯗꯣ ꯊꯥꯗꯣꯛꯄꯤꯌꯣꯕ ꯏꯀꯥꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯅꯠꯇꯦꯕ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯊꯕꯛꯇꯣ ꯄꯤ ꯆꯥꯎꯏ ꯍꯥꯏꯅ ꯑꯗꯣꯝꯅ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯍꯥꯏꯗꯤ ꯒꯦꯝ ꯈꯨꯗꯤꯡꯃꯛ ꯑꯐꯕ ꯒꯦꯝ ꯐꯠꯇꯕ ꯑꯝꯇ ꯂꯩꯇꯦ ꯒꯦꯝꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯈꯛꯇꯅꯦꯕ ꯐꯠꯇ꯭ꯔꯤꯁꯦ ꯁꯥꯟꯅꯔꯣꯏꯗꯨꯅ ꯐꯔꯒꯗꯤ ꯒꯦꯝꯗꯣ ꯂꯣꯏꯅꯃꯛ ꯆꯤꯡꯈꯠꯂꯛꯄ ꯌꯥꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣꯝꯅ ꯕꯤꯖꯤꯅꯦꯁꯇ ꯄꯤꯛꯄ ꯆꯥꯎꯕꯅꯤ ꯍꯥꯏꯅ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯣꯕ ꯑꯗꯣꯝꯅꯕꯨ ꯐꯖꯅ ꯊꯃꯣꯏ ꯁꯦꯡꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯑꯗꯣꯝꯒꯤ ꯄꯣꯠꯇꯣ ꯄ꯭ꯔꯗꯛꯇꯣ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯄꯨꯊꯣꯛꯑꯒꯗꯤ ꯑꯗꯣꯝꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯇꯨꯡ ꯀꯣꯏꯅ ꯑꯗꯨꯝ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯨꯝ ꯃꯤꯅ ꯄꯥꯝꯅꯔꯛꯀꯅꯤ ꯑꯗꯨꯝ ꯆꯥꯎꯈꯠꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨ ꯃꯇꯝ ꯁꯨꯡꯆꯪ ꯆꯪꯗꯅ ꯅꯣꯡꯉꯥꯜꯂꯒ ꯍꯦꯛꯇ
ꯏꯅꯥꯛ ꯈꯨꯟꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯉꯁꯤꯐꯥꯎꯗ ꯄ꯭ꯔꯤꯊꯤꯕꯤꯗ ꯄꯣꯛꯏꯕ ꯃꯌꯥꯝꯁꯦ ꯀꯅꯥꯝꯇ ꯌꯥꯎꯈꯤꯕ ꯄꯣꯠ ꯅꯠꯇꯦꯕ ꯃꯥꯌꯣꯛꯅꯕ ꯃꯥꯏꯊꯤꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤ ꯇꯝꯍꯧꯔꯒ ꯑꯗꯩꯗꯤ ꯈꯨꯃꯥꯡ ꯆꯥꯎꯈꯠꯂꯛꯄ ꯉꯥꯛꯇꯅꯦꯕ ꯑꯗꯨ ꯇꯔꯨꯛ ꯁꯨꯕꯗ ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯩꯈꯣꯏ ꯇꯦꯂꯔꯤꯡ ꯇꯧꯕ ꯌꯥꯏ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯐꯅꯦꯛ ꯑꯃ ꯇꯥꯏꯕꯗꯩꯁꯨ ꯑꯗꯨꯝ ꯂꯨꯄꯥ 40-50 ꯑꯗꯨꯝ ꯂꯧꯔꯤꯕꯅꯤ ꯑꯗꯩꯗꯤ ꯔꯨꯃꯥꯜ ꯑꯃ ꯇꯥꯏꯕꯩꯁꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯦꯟꯗꯣ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯕꯅꯦꯕ ꯑꯗꯨꯝ ꯁꯦꯟ ꯇꯥꯅꯤꯡꯉꯒꯗꯤ ꯑꯗꯨꯝ ꯇꯥꯟꯕ ꯌꯥꯏꯌꯦꯅ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯑꯗꯣ ꯏꯝꯕ꯭ꯔꯣꯏꯗꯔꯤꯗꯣ ꯍꯩꯔꯒꯗꯤ ꯑꯗꯨꯝ ꯏꯝꯕ꯭ꯔꯣꯏꯗꯔꯤ ꯇꯧꯕ ꯌꯥꯏ ꯑꯗꯩꯗꯤ ꯀꯔꯤꯝꯇ ꯍꯩꯇ꯭ꯔꯒꯁꯨ ꯑꯩꯈꯣꯏ ꯙꯨꯞ ꯁꯥꯕ ꯍꯩꯔꯒꯗꯤ ꯑꯗꯨꯝ ꯙꯨꯞꯁꯨ ꯑꯗꯨꯝ ꯁꯥꯕ ꯌꯥꯏ ꯑꯗꯨꯝ ꯍꯩꯕ ꯍꯥꯏꯕꯁꯦ ꯑꯗꯨꯝ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯣꯛꯂꯛꯄꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯍꯩꯔꯒ ꯄꯣꯛꯂꯛꯄ ꯅꯠꯇꯦ ꯂꯣꯏꯅꯃꯛ ꯇꯝꯕ ꯉꯥꯛꯇꯅꯦꯕ ꯇꯝꯕꯒ ꯍꯩꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯇꯝꯕ ꯍꯥꯏꯁꯤꯗ ꯑꯗꯣꯝꯅ ꯄ꯭ꯔꯦꯛꯇꯤꯁ ꯂꯩꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯗꯨꯗ ꯐꯣꯀꯁ ꯑꯃꯒ ꯂꯣꯏꯅꯅ ꯇꯝꯃꯒꯗꯤ ꯑꯗꯣꯝꯁꯨ ꯑꯦꯛꯁꯄꯥꯔꯠ ꯑꯃ ꯍꯥꯏꯕꯗꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩ ꯁꯤ ꯆꯥꯟꯅꯗꯦ ꯁꯤ ꯍꯩꯇꯦ ꯍꯥꯏꯅ ꯊꯕꯛꯇꯣ ꯇꯔꯥꯔꯒ ꯑꯗꯣꯝꯅ ꯆꯦꯟꯖ ꯇꯧꯔꯒꯗꯤ ꯑꯗꯣꯝꯒꯤ ꯃꯇꯝꯗꯨꯗꯪ ꯃꯥꯡꯉ ꯇꯣꯛꯀꯅꯤ ꯃꯊꯥꯗꯪ ꯁꯥꯔ ꯇꯣꯛꯀꯅꯦꯕ ꯏꯟꯀꯝꯗꯪ ꯍꯟꯊꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯇꯤ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯀꯩꯅꯣꯗꯤ ꯑꯗꯨꯝ ꯇꯧꯔꯔꯣꯏꯕ ꯁꯤꯅ ꯌꯥꯔꯤꯕꯃꯈꯩ ꯊꯕꯛ ꯑꯃꯗ ꯄꯥꯏꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯩꯌꯣꯕ ꯑꯗꯨꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯍꯩꯒꯅꯦꯕ ꯑꯗꯩꯗꯤ ꯗꯦ ꯀꯦꯌꯔ ꯇꯧꯕ ꯌꯥꯏ ꯑꯗꯨꯝ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯁꯤꯗꯤ ꯑꯗꯨꯝ ꯃꯃꯥ ꯃꯄꯥꯁꯤꯡꯁꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏ ꯇꯧꯅꯕ ꯉꯥꯛꯇꯅꯤ ꯑꯅꯝꯕꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯁꯦꯟꯅꯕꯤꯕ ꯌꯥꯏ ꯑꯗꯨꯝ ꯐꯖꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯂꯤꯕꯤꯗꯅ ꯑꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇꯧꯕ ꯌꯥꯏ ꯑꯗꯨ ꯐꯤ ꯁꯥꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯌꯥꯕ ꯊꯕꯛꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯩꯈꯣꯏꯅ ꯁꯤꯗꯩꯗ ꯄꯤꯛꯏꯒ ꯆꯥꯎꯔꯤꯒ ꯃꯤꯅ ꯅꯣꯛꯅꯔꯛꯀꯅꯤꯒ ꯃꯤꯅ ꯀꯔꯤ ꯍꯥꯏꯒꯅꯤꯒ ꯈꯜꯂꯤꯉꯩꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯀꯔꯤꯝꯇ ꯇꯧꯗꯅ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯑꯗꯨꯝ ꯂꯣꯏꯈꯤꯗꯣꯏꯅꯦꯕ ꯑꯗꯣ ꯍꯌꯦꯡ ꯈꯔ ꯋꯥꯁꯜꯂꯛꯑꯀꯥꯟꯗ ꯑꯩ ꯇꯧꯖꯔꯝꯃꯁꯨ ꯐꯒꯗꯧꯅꯤ ꯃꯤꯅ ꯇꯧꯈ꯭ꯔꯒ ꯑꯩꯈꯣꯏ ꯃꯇꯨꯡ ꯏꯟꯅꯔ ꯇꯧꯕꯗꯣ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯗꯣꯝꯅ ꯍꯥꯟꯅ ꯇꯧꯔꯒ ꯃꯤꯅ ꯃꯇꯨꯡ ꯏꯟꯍꯟꯕꯤꯌꯣꯕ ꯃꯤꯅ ꯇꯧꯈ꯭ꯔꯒ ꯃꯇꯨꯡ ꯏꯟꯕꯗꯨꯗꯤ ꯃꯤꯅꯁꯨ ꯅꯨꯡꯁꯤꯅꯕ ꯑꯗꯨꯝ ꯋꯥꯠꯀꯗꯣꯏꯅꯦꯕ ꯑꯗꯩꯗꯤ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯇꯦꯛ ꯇꯦꯛ ꯐꯝꯕ ꯑꯗꯨꯝ ꯌꯥꯏ ꯑꯁꯤ ꯇꯧꯒꯦ ꯍꯥꯏꯅ ꯋꯥꯈꯜꯗ ꯈꯜꯂꯛꯑꯒꯗꯤꯀꯣ ꯑꯗꯨꯝ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯉꯥꯛꯇꯅꯦꯕ ꯊꯕꯛ ꯑꯣꯏꯅ ꯊꯤꯔꯛꯑꯒꯗꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯛꯑꯒꯗꯤ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯗꯤ ꯁꯦꯟꯁꯨ ꯂꯩꯇꯦ ꯑꯗꯩꯗꯤ ꯀꯩꯅꯣꯁꯨ ꯂꯩꯇꯦ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯒꯅꯤ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯅ ꯈꯜꯂ ꯂꯩꯔꯒꯗꯤꯀꯣ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯗꯣ ꯁꯨꯡꯆꯥꯎ ꯆꯥꯎꯈꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯏꯔꯒ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯑꯗꯨꯝ ꯃꯁꯤ ꯅꯨꯡꯗꯦꯕꯤꯌꯣ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯁꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯀꯔꯤꯝꯇ ꯀꯤꯕꯤꯒꯅꯨ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯄꯤꯛꯄꯗꯒꯤ ꯑꯗꯨꯝ ꯍꯧꯔꯛꯁꯅꯨ ꯊꯥꯡꯕ ꯂꯦꯞꯇ꯭ꯔꯒ ꯂꯣꯏꯔꯦ ꯑꯩꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗꯣ ꯍꯥꯏꯖꯈꯤꯕꯗꯣ ꯆꯪꯁꯜꯂꯨ ꯑꯗꯣꯝꯒꯤ ꯒꯣꯜꯗꯣ ꯑꯗꯨꯝ ꯌꯧꯅꯕ ꯆꯪꯁꯜꯂꯨ ꯆꯠꯄ ꯉꯝꯗ꯭ꯔꯦꯗꯅ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯑꯣꯏꯔꯁꯨ ꯆꯠꯂꯨꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗꯨꯗ ꯐꯖꯅ ꯍꯥꯟꯅ ꯈꯟꯊꯕꯤꯔꯣ ꯑꯗꯨꯗꯨꯒ ꯁꯤꯁꯤꯃ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯅ ꯁꯦꯝ ꯁꯥꯔ ꯃꯇꯨꯡꯗ ꯑꯗꯨꯝ ꯇꯞꯅ ꯑꯗꯨꯝ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯍꯧꯕꯤꯔꯣ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇ꯭ꯔꯤꯈꯩ ꯑꯗꯣꯝꯗ ꯔꯤꯖꯜ ꯁꯨꯡꯎ ꯎꯕ ꯉꯝꯃꯣꯏꯕ ꯑꯗꯨ ꯂꯥꯏꯐꯁꯦ ꯀꯔꯝꯍꯥꯏꯅ ꯆꯦꯟꯖ ꯂꯥꯛꯀꯗꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯑꯗꯣꯝꯒꯤ ꯀꯩꯅꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯣꯝꯅ ꯈꯟꯈꯤꯕ ꯋꯥꯈꯜ ꯑꯗꯣꯝꯅ ꯇꯧꯈꯤꯕ ꯊꯕꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯣꯝꯗ ꯑꯗꯨꯝ ꯔꯤꯖꯜꯗꯣ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯣꯝꯅ ꯋꯥꯈꯜꯁꯨ ꯈꯟꯗ ꯊꯕꯛꯁꯨ ꯇꯧꯔꯒꯗꯤ ꯑꯗꯣꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯗꯣ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯦꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯗꯨꯝ ꯁꯤꯅ ꯌꯥꯔꯤꯕꯃꯈꯩ ꯑꯗꯣꯝꯅ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯃꯌꯥꯝꯗꯣ ꯄꯨꯊꯣꯛꯄꯤꯔꯒ ꯊꯃꯣꯏꯅꯨꯡꯗ ꯀꯔꯤ ꯄꯥꯝꯃꯤꯒꯦ ꯍꯥꯏꯕꯗꯣ ꯈꯟꯊꯔꯒ ꯏꯀꯥꯏꯕ ꯑꯗꯩꯗꯤ ꯍꯪꯒꯣꯏꯕ ꯃꯌꯥꯝꯗꯣ ꯇꯨꯡ ꯑꯣꯏꯅꯔꯝꯃꯒ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩ ꯃꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯑꯩ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯜꯂꯛꯑꯒ ꯑꯄꯤꯛꯄꯗꯒꯤ ꯈꯣꯡ ꯊꯥꯡꯕ ꯑꯗꯨꯝ ꯍꯧꯕꯤꯔꯛꯑꯣ ꯑꯗꯣꯝꯒꯤ ꯀꯥꯗꯒꯤ ꯑꯗꯨꯝ ꯈꯣꯡ ꯊꯥꯡꯕ ꯍꯧꯕꯤꯔꯛꯑꯣꯕ ꯑꯗꯣꯝꯒꯤ ꯊꯣꯡꯒꯥꯜꯗꯒꯤ ꯑꯗꯨꯝ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕꯗ ꯍꯧꯍꯟꯕꯤꯔꯛꯑꯣꯕ ꯇꯧꯕꯇꯕꯨ ꯄ꯭ꯔꯗꯛꯇꯣ ꯑꯩꯈꯣꯏꯒꯤ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯍꯟꯕꯤꯌꯣꯕ ꯑꯗꯨꯝ ꯀꯥꯟꯗꯨꯗ ꯑꯗꯣꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯀꯗꯣꯏꯅꯦꯕ